Lupa Lakh Kayagi Senpham Louthoklaga Thabak Hapigani Hairaga Thabak adu scam Oiramle Hairi lamdam asida miyoi kharana scam chathaduna Thabak thizariba naha kayabu scam gilangda thuhanduna interview yauhalaga selection taure haina harau halaba matung miyoi amamamdagi lupa lakh amadagi taruk fawba deposit tauhalaga Delhi gi Noida da kausilaba matung room amada nupa nupi khaidana pulap thamjinbaga loinana mafam khangdaba Thabak oirambadagi loan na Imphal da miyoi khara chenthorakle haina FIFDM gi president Wahengbam Santa Maiteina fongdokre wafam ase ngarang Manipur Press Club ta pangthokpa paw gi mifam amada fongdokibane mahakna makha taraduna hai asigumba thabak ase isa gi yumda thokloi hainingai leite asigumba asida yaudana ba honaminase athuba matamda lengaka bari leinaba department na hiram asigi matangda thijinbiyo haina mahakna makha takhe yamna wanerba matam sidam ID langi legi tudo famdabati masigi putong sa basi dawraga ID muida basibi KST apai simon haiba milai singha halala lapu matam sida pana aibu bucai kadino hajik pafenta naman dikta adugo victim singje matang na matam sida guda pangan ba yang lapat ba fort ama ID junior ase mayam adun collection ngan lekina adugo junior se sunan latwa fort amada Haiti larun bagi monga amada haikar oje aigi dek khana da kami ba nan zon ko ma play ni ma class 6 tam dangai ma ga Facebook ta khana ka Facebook ta khana ri ba pisina Lutisina ay nakala of ay tawag ba tulong to parising yaki PTA sana sa naman kano to iniimbok kaya pa yung mga sige ko recommend to puro ka puro matamdo da di play lang na ba fikari sa box